Ngasi nungthil sawrakna pung 5:30 taba aduaida Imphal Police Station gi manung channa leiba on Lambulane da mi leinadraba yum ama khanghaudana mai chaklakpadagi water tender taruk amadi Fire Service Director masa yauna changsinduna kanna hotna hobadagi manak nakpada leiba building na chingba kayada sandorakadabadagi kanba ngamhaure. Short circuit tagi haurakpa oigani chingnaba maihau langpok adu Fire Service ki gari taruk changsinduna kanmagi thabak chathaki. IGP Range 1 N Herozit amadi Imphal West ki SP KSH Sivakantana luchingba police ki kangbu ama laktuna Fire Service ki kangbu adugi mateng pangduna mai adu kannaba kanna hotnaki.